Samangpada maruiba pausing pizari. Prime Minister Narendra Modi nangasi awang nongpok yahanba Emergency Lending Facility ELF Assam ki Dibuga District ki Morada sanggakre. Chief Minister Yumnam Khemchana Imphal Turelda Paikhatpa Project Singh yengsinkre. Amadi Khurai Ohongaida Census and Delimitation ki matangda khanakre. Kurumjari ISTV ki pau miteng tabiraba singbu taram nokchari hauzik pau sandokna pizari. Prime Minister Narendra Modi nangasi awang nongpok ki ahanba Emergency Lending Facility ELF Assam ki Dibuga District ki Moranda sanggakre. Lupa crore chama changna semgatpa facility asina military amasung civilian operations gi sizinaba yaragani. Awang nongpok ki atia saruk ngak senbada facility asina achauba mateng oiragani hairi. Emergency Lending Facility ELF asida transport, aircraft, fighter jet, Tejas, Sukhoi, Rifle su taduna utke. Thoramasida Assam ki Chief Minister Himanta Biswa Sharma, Union Minister Sonowal su sarugyaki. Chief Minister Yumnam Khemchana Imphal Turelda Paikhatpa Project Singh yengsinkre Department Official amadi miyamga unaraga watanakre. Chief Minister ge khongchat aduna Imphal Turel Rejuvenation Project ki makhata trial oina Khurai Lamlong Thong manaki Imphal Turel Torbanda Paikhatliba thabaki fibam yengsinki Imphal Turel gi Lamlong Thong mapadagi major component oina mafam nipanda paikhatkadaba project asigi manung channa Lamlong Thong manakta meter chama sangna paikhatliba Imphal Turelda anaiba ising chentharakliba ising dagi laingoi gi saruk sing fajil horaga aruba ising oina makhada chenthakinaba paikhatliba project engsinkhiba aduda Directorate of Environment and Climate Change ki Director Dr. T. Brajakumar, Principal Secretary Arun Kumar Shinhasu sarukyaki tungda mamangi N. Biren ki government matamda ising ichaw mayok nadanaba Turen gi ichelda apan bapi dinaba Imphal East District ke manung chana Imphal Pangai lambida leiba Khurai Salan thongna hana leramba dudagi fit mari thangatkiba thonggi fibam yengsinki tungda maikai adonggi miyamga unakhiba duda Lamlong Thongkongdagi Khurai Haigrumakong fauba lambi sembagi thabak athubada loshin biduna lagriba class 10 amasung 12 ke exam thaba lakdaba mahiroi singda khudong chadaba thoktanaba hotna binanaba taksinki Chief Minister Yumnam Khemchana lambi Mari Lenaba Agency ki miyoi koraga atenba matamgi manungda lambi shamba loshinaba khanganki. Campaign for Just and Fair Demilitation JFD na paring naina chatharakpa campaign gi saruka moina Eastern Educational Club Khurai Ohongai gi sanglinda Khurai Ohongai thangjam lekai nupi kanglup amadi Khurai Ohongai mairapai bi ka khusamna duna miyam gi oiba census and delimitation gi matangda khanakre mifam asida convener JFD Jitendra Ningomba President Khurai Ohongai thangjam lekai nupi kanglup adhikari mayum Ridimala ex councillor ward number 23 Laishram Memchasu sarugyaki Khana naina bami famasida Secretary Finance JFD Sunil Karam Secretary IPR JFD Kangjam Maharabina Wangangloi oina sarugyaki JFD ki convener Jitendra Ningombana Ministry of Home Affairs ki meeting makhada tangkak ani thokna 1st April dagi September 2026 fauba yumkok thinaba amadi 1st March 2027 da mikok thigani haiduna thaurang toriba si hauzik oriba law and order fatriba warlike situation district amaga changnaba yadri National Highway sing chatpa yadri IDP sing masagi yumda changba yadriba tanja amadi matam kayadagi lamdamasida lo kaina changlakhiba mitop sing hana khandoktuna yumkok mikok thiba haibasi just and fair oiroi kanglon chumna thiba ngamloi JFD na census thingde hana NRC tawraba matungda census pangtoksi haibani haujikti lengak lerabanina lengak na bideng changba mathau tari mikok thiba haibasi mafam duta leramba mi sing haibadi mitop oigera yelhomi oigera
loina mikok thibada yaukini masina mitopni masina yellowmini masina manipuri ni haiba khangbangam loi maramaduna chahi tara khudingi lakpa mikok thiba haibasi taraina lofam thokte masina chahi tara planning loina tawkhidori bani haike mifamatuda wangang loi shingna fongdokna kibada Kanglon chumna mikok thinaba lamdamasita leiriba miyam political party opposition ruling gi khetna bathamdana khonaminasi apunba manipura masagatna ba khonabada furup kanglup thidana khonaminasi punna hingminaba punna chawkhatminaba furup ki khetna bathamdana tungi lambi ama yatminaba changi fongdoknaki Child Marriage Free India ama ohennabagidamak India gi mafam pumbada chathariba 100 days intensive campaign gi saruk ama oina National Legal Services Authority amadi Manipur State Legal Service Authority lamfel parki meeting makhada Legal Aid Clinic Samaram amadi District Legal Service Authority Thawal anina punna kusamna nasinduna Prohibition of Child Marriage Act 2026 haibasida Nongmagi oiba legal awareness program ama Thawal district ki Samaram da leiba The Brighter Angel School da pangthokre awareness program adu hodokpagi thoramda Samaram Gram Panchayat ki hanagi chairperson P Sanjoy school asigi principal NG Mani Dhaja na president member sing oina sarukya ki thorongi mapung oiba saruk ama oina the possible consequence of child marriage in health sector haibasida JRD Negrim Shillongge Dr. M Ingobi amadi Prohibition of Child Marriage Act 2006 haibasida DLSA Thawalgi panel loyal advocate M Swamina resource person oina wanganki lakadaba chahi 2030 fawbada India da chahi sudana yum panbaki wakalon asi mapung fana muthalasi haiba pandam galoinana sangsiliba 100 days campaign awareness asi mai Pakna Hodabinasi Haiba Wafam Kaya resource person amadi wangang loy kaya na apple tauki What is our duties? What is our right? Masi puna mungse koi khangdaba yadaba adugi matam do lakpana ne ngasi yamna important oiba topic amada laka ngasi neinari se India da leiriba nupa macha nupi macha chahi suna yumban lambi da khongda basing je 2030 boki manungda loina bo muthanana ba kidama pandam akoi all India ke tugum leiyo aduna 100 days campaign program ne ngasi buje koi pangthoi je Lakadoriba class 10 amadi class 12 exam asiga mari leinala Thobal Apunbaluf talna koliba mafam singda exam niyam chumna pangthok hanapiki matangda khana neinabagi mifam ama ngarang numidang pangthokre warep kaya lokre masagi anaba manamaram oiduna leikhidrabi talgi women wing gi thomi ima okram sorodini gi mafam dasu aroiba ikai khumnaba amadi awab fongdokre Thawal achobada leiba talgi sanglenda pangthokiba mifam aduka mari leinala talgi publicity and information secretary S Amarjitna Lakadoriba exam ani asigi yenglaga talna koliba lekai lekai da loudspeaker panduna kumhai harau toba amadi hausina chingba tobada athingba thamba mahiroi singna nataba pambai sizinaba hotnarakpada athingba thamba afaba discipline yauba quality leiba tungi yumbi oigidaba mahiroi sing puthokna ba honabada amadi exam manung asida Angang sing asigi khanbiraga makhal amatagi ban amadi general strike na chingba sing amata tawbidina ba lebak miyamda apple tawba haina warep mari lozare hairiba wafam sing asi lekai lekai da leriba club mairapai bi amadi oja sing pumnamakna lakadoriba examination asi loidriba fawbade punna inbiu haiki Mayroisingna exam asida karigumba aramba pambai sisinage haiduna khalakpa oiragasu mayroisingsu khandidanu aduga haribasing asi ojasingna thingnabiragasu parents guardian amadu ojasingnasu haribasing asi koi mayroisingna thingbinaba ningsingjari haibadi koi lebak asida quality leiba moral yauba discipline leiba tunghibi oigadaba adugumba mamai lekkodoriba exam asida koi niyom chumna exam asi koi smoothly pangthoksi haina khobal apunbulup talgi maikai appeal tawjari Give blood, give hope. Together we save life. Haibatimda Lion Club of Imphal Greater na Jenims Student Association ga kusam naraga. Kuntra taret suba EP bagi camp ama pangthokre. Jenims Blood Center da pangthokpa EP bagi thoramatuda sarukyarduna. Lion Club of Imphal Greater gi President L Ashokna Lion Club of Imphal Greater gi calendar program ama oina chahi khudingi August 13 amadi February 13 da EP bagi camp pangthoktuna lakli e haibasi miyoi bagi punsida yabna maru oi maramaduna lamdamasigi miyoi singda e kapagi tangai fadaba lakku matamda hairiba e asigi awatpa lehendana bagi wakhalonda pangthopa camp ni pangthokliba camp asida chawrakna miyoi humdra mukna EP bagi pandam thamle haiki
ꯏꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯃꯁꯤ ꯖꯦꯅꯤꯝ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯕ꯭ꯂꯗ ꯁꯦꯟꯇꯔ ꯖꯦꯅꯤꯝꯁꯀ ꯈꯨꯠꯁꯝꯅꯔꯒ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯏꯝꯐꯥꯜ ꯒ꯭ꯔꯦꯇꯔꯅ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯏꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯥꯡꯊꯣꯛꯄꯅꯤ Valentine's Day ga mari leina Life Saver Manipur amadi Sevi Manipur na senduna nongmagi oiba blood donation camp ama pangthokre State Blood Transfusion Council Manipur State Blood Cell NHM Manipur amadi Department of Transfusion Medicine RIMS Imphal ga khusamnaduna RIMS ki blood bank ta pangthokpa camp maduda mioi kayana voluntary PK United Club of Yes School na Sija I Care Arushi Foundation amadi Sevi Manipur Life Saver ga khusamnaraga nongmagi oina lem na layang bagi thorama mangasi Moirangkhom da leba Shamasaki High School da pangthokre lem na layang bagi thorama duga mari lena na United Club of Yes School gi President Jandam Surjit Singh Yes School Kendra gi manung da leiriba apunba club singi body ama oiriba United Club of Yes School na sinjariba lem na layang bagi camp asi maru oina hospital da chatpada khudong chadaba mayoknariba ahalaman sing amadi Shamasaki High School ge mahiro yauna ENTI ani asida layang bagi khudong chaba asi pijabani haiki Mafam asida leiriba hospital ji lapani na kilometer manga taruk chatpani na ayok sin mangam draba darkar yam oiba aduguma kangu mayam am leiri ahalaman sing kari makoi sing dugi medical gi oiba adugumba checking thorang lokhat rabi da buta khoina free medical camp I care and the ENT ji sinjabani masida mating pangbirei si sisergi I care center amasung sebi Manipur Life Saver of Manipur jo hai moise su mating pangbira kan khoi join oina organize tawjabani hauji pau gi marak thana aten break amatang luminesi Dada! Give him a key, you know. As a become more. Sigi him said, next time, Tina checks in the Luxil of a come over in it. Dada nang say, you are habagam to kidrabo. Ashumna, Mayam the Machel book option to go. Masigi Yumasibu, a soya on coca the Batagi, exit TMT not shelly. Exit TMT is all harboring not top than of a same money. The Zerman technology see in Amana, concrete the top of Tinabamatanda, the Bamble Amuk to Hena Angle at Lake. Exit TMT, strength is in the way. Honglagli bapun sigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasil liba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break ki matung da taram nokchiri makhataba pauda Like-minded group LMG Manipur na awa ana tarba imung kayada leptana mateng panglakpaki sarukama oina ngarang February ki tang 12 gi ayuki pung 8 lom tabada haingang awang lekai deleba ibo chauba amadi Michael ani ki yum candle dagi haurakpa maina tumna chakre haiba pau tabada gi ngasi LMG gi thomi singna khudak ki tengbang oina lupa lesing tara mateng pangduna imung asigi awabada sarukya kre ngasi gi tengbang khongchat adu group asigi secretary Ojet Sorok haibam da luchingki khongchat adu da treasurer Kunjeshwar Satabam, Assistant Secretary Surendra Ningomba, Member Surjit Ngangomcha, Bihari Waikom Suni Nongthombam, Joy Kumar Thokchom, Amadi Boinau Maibam na Chimbana Sarukyaki. Hauzik Loshilakpada, Mariba Pau Singh Amukana Pizari. Prime Minister Narendra Modi nangasi awang nongpok ki ahanba Emergency Lending Facility ELF Assam ki Dibuga District ke Moranda Sangakre. Chief Minister Yumnam Khemchana Imphal Turel da Paikhatpa Project sing yengsin kre. Amadi Khurai ahongai da census and delimitation gi matang da khana kre. Hauzik yo ina di ISTV na sandok chaba Manipuri pau matang so shinjare mideng da biru sing amukana.